Khutlaipaiba punbo khulauge update laukhacharke Burmagi Winmana village ta Kani township ta military army na bomb Thadarakpada PDF nipan Sikhre kunna Sathina Sokhre Kuki Lalhouba township ki khungang taret mai thadokre Saigang region gi Wala township ki manung da laiba khungang taret Myanmar hunta lamina mai thadok tu na tangoi olhan kre hari hunta lamina makhoi gi mayak ta lalhoriba ethnic rebel singbu takthok na bagi thaurang makha da pak sanalanda chathaduna Lalhouba singna lotuna laiba khungang taret adu mai tumna thadokibani Wala township ki nongchup thangba saruk singda hunta lamina chahi amaro military operation chathaba lep lubadagi township adu da lairiba mafam sing ethnic group singna khudum chankibani Wallet information network WIN na Handakta Myanmar hunta lamina makhoi gi military operation sing chathaba horakibadagi town sing aduda laiba khunja sing akitu jungbagal loinana mafam adu thadokuna chenakibani Saigang region gi Sadong amasung Swaibo town da hunta gi lanmi chamri gi mathakta laisilakhi bagal loinana military gi kalam ani samgotuna Wala township ki nongsup thangbo sarok ta changsin ba horakibani lanmi gi kalam ani na thasigi mari da township adu gi manung da laiba Tamakhone Yartokon Tadaru amasung Hanover khungang sing maina tumna thadoki Nungtil Pobofta criminal ama nongmaina kaptuna hatkre Nungtil Pobofta Bangladesh ki top list ta laiba criminal ama nongmaina kaptuna hatkre ngarang laiba adugi olda ka gi mafam amada mioi anina criminal adubo miyam tinba mafam da nongmaina kaptuna hatkibagi pukning sokningai oiraba video ama social media da thadorakpa thengnabadagi laiba adugi miyam pukning langtakna kibani laikhidraba mioi adu chahi 45 suraba Tariq Saif Mamun kauba mihat mipun gi thabakta makokta laibani haina daka police na sangdoragli Tariq Saif Mamun bu sakhang daba mioi anina ningthauka bagi ayukta nongmaina kaplaba matungda Dhaka National Medical Institute Hospital gi mamangda taduna leiram khibani thaudo adubu uhoba amasung police na phongdorakpada sakhang daba mioi anina top criminal oiriba Tariq Saif bu yamna nakpa mafam dagi nongmaina kapkhibani Lalbagh Division Police ke Deputy Commissioner Malik San Udin Samingda The Delhi Star Paucheda Thamlakpa World Amada Nongmaina kaptuna hatlamlaba Mamun Laibak adugi criminal list ta khwaidagi makokta laiba mioi amani amahak amasung mahakpu halamliba sing fanaba honari su haiki CCTV footage ta fangkiba video amada sakhangdaba mioi ani aduna yamna nakna nongmaina kapnaba honaba matamda Tariq Saif Mamuna masa hingjanaba chenaba honaki sakhangdaba sing aduna second ahum marigi manungda nongmaina kaptuna hatlaba matungda motorcycle ama tongduna chenkibagi saktam su footage aduda takhibagal loinana Mamunbu hospital da pukhatpada hospital gi maikidagi sivri haina phongdorakkibani laikhidraba Mamun gi loina bi Blakis Akhtarna Prothom Elona Paucheda thamlakhibada maki mapuraibabu hatlamkiba adu imonga mari leinaba miyoina oirambi yai haidi Gramin Bank ta bom gi landa chathakraba matungda Bangladesh pumba mikupna humsingna laikre Bangladesh ta mikhal pangthokna bathawrang tawringai gi choirakta laiba adu gi chief advisor Muhammad Yunus ki Gramin Bank ta bom gi landa chathakraba matungda Bangladesh pumba mikupna humsingna leinakre agency na pirakpa report amagi matungina Muhammad Yunus ki Gramin Bank ta tamnana bom gi landa chatharakpa asina Dhaka da na hongna tangdu laitadabagi phibam ama mayok na hale hairi ngarang ayu pung 9:45 rom tabada Mirpur da laiba Gramin Bank headquarters mamangda bom pokhai handuna bank adugi lanthum sing ama ta thoan kibani minna uhoba mioi sina thamlakpa warol amada motorcycle tongduna lakpa mioi anina Gramin Bank tamna Crude bomb ama langsillaba matungda mafam adu thadoktuna khonglai thuna chatki hari bank aduda landaraba matung pungkharagi manungda Fisheries and Livestock Advisor Farida Akhtar gi business establishment amada subongi landa chathaki police na thamlakpa warol amada landa chathariba do motorcycle da lakhiba singni amadi mioi sing aduna Gramin Bank office ta landa chathakiba bom aduga chap manaba bom sizinaki Gramin Bank amasung business establishment landa chathakraba matungda Dhaka gi atopa mafam singda hana sunabagi thabak sing sandoraki haidi UZ manga fare popi pambi sing anthat kre police control room na ngasi numidang thorok pacherol amada ngasi police na RPF PL gi kader ani Jirbam PS na koliba dibong sanakhong da laiba makoi gi mayum singdagi fare haidi faraba singdi Santos Boro Kuntra amasung Hodam Ongbi Moromi Kuntra kamathoi ni hari amaram nangarang police na Lalhouba asegi lance Corporal ni haiba Bishnupur district ithinungai awang laikai dagi hojik na yaripok kagmayai maning laikai da lairaba thok chom bijoy Elias Bopen Elias Bike Elias Tayai Elias Kheda yangkhai ga taruk koba kader ase nongpok sengmai PS na koliba yaripok kagmayai maning laikai da mangna hojik lairiba yum dagi sim card ani yauba mobile phone amaga konana fare hari loina ngarang police na Pripak Progi Sergeant Major ni haiba sengmai jin thongam dagi thongam anan Elias Iku kuntra ga humdoi koba kader ase ma ki mayum
mayadagi mobile phone amaga konana fari hairi loinana ngasi security force singna lengaki loisang sing maru oina forest department ke official singa khusam naduna ukrul district ki litan police station na koliba mulam hill range amasung songfai village hill range ki ekar mapal lompak pa mafam da tharama popi pambi singyan thatuna manghan kre hairi popi pambi singyan thatpagi thaba aseda executive magistrate amasu sarukya ki hairi Pakistan da security force ka khuthongna bada military kun Sikhre Afghanistan ka thangna ba Pakistan gi irang leiba Khyber Pakhtunkhwa province da security force singna tongan ba khuthongna bagi thawdo ani da yamdrabada militant kun mukhat kre not Waziristan gi Sawan gi general area da intelligence da yumfam oiba operation ama chatha bada November 9 amasung 8 da security force na terrorist 9 hat kre haina military gi media wing inter services arvik relates ISPR na thokpa statement amana haikre Dara Adam Khel district ta top operation amada su nongmai kana kapnarba matungda terrorist taragani thoi hatkre haina statement aduna makha taki lehawriba terrorist sing adu lauthokna ba housing mafam aduda sanitization operation sing chathari haina statement aduna haiki operation Arjam e Steghakamgi makhada civil power sing amasung law enforcement agency sing na mapalaibang na sponsor tawba amasung sagatpa terrorism gi thabak thawong sing leiba asidagi muthanna ba mapung fa na makha chathaki gani haiki Red Fort Blast faraba UP nupi Dr. Jayeski nupi wing lingkhatna ba thabak sinakhibani state kaya marum konsinduna chathakhiba official sing na Kola terror network amani haiba aduga loinana Sikhiba amasung Delhi gi Red Fort manakta ngarang sathiba car blast adudagi amuk hanna council hankiba hena pauthok chawthorakraba terror investigation amada Uttar Pradesh tagi doctor nupi ama maru oigani chingnaba ama oirakre investigator singi matung ina Faridabad ki Al Falha University ki Dr. Sahil Sahid Pakistan laiba Jais E Muhammad JEM gi nupi singi recruitment wing ama India gi manungda lingkhana ba thabak sinakhibani hairi Jamaat ul Mominat Kauba wing adu group adu ge network ta mahi masingi thak wanglaba nupi sing amasung professor sing punsin nabani haina likhul singi warol paladuna pawgi agency PTI na hairi Jammu and Kashmir Haryana amasung Uttar Pradesh ta interstate terror module ama agency na thugai khraba matung doctor ahum yauna fakhiba mioi nipan gi manungda sai chu yauki agency sing aduna ammonium nitrate yauna explosive kg 2900 su phangkhibani fakhiba mioi sing adu ngarang numidang wairam yamdrabada mioi taragani thoi sikhiba Red Fort blast adugi hek pung khoragi mamangdani blast aduda module aduga mari lainarakani haina hauji investigator singna thajari Red Fort blast ki thijinbada ahanba phangwada South Kashmir gi Pulwama district ki Lethapora dagi medical professor ama oiba Dr. Umar Navina Red Fort mapanda traffic signal adugi manakta pokhai khiba Hyundai i20 adu thaukhibani haiba khangle blast aduda Sikhre haina thajaba Al Fala University gasumari leinaba Nabi blast aduda Sikhre haina su thajai Said yauna ma ke associate ke amarum fakre haiba khangkhiba matung exposure adu Umarna pangthokhibani haina chingnei Police likhul singna gari aduda ammonium nitrate fuel oil amasung detonator sing yauki amasung suicide attack ama natlamloi haiba ngamde NIA amasung forensic science laboratory FSL yauna tongan ba agency singna thawdo adu thijili